Ngasisu mahosagumna mayamgidamakta nungairaba pungawari ama uduna lakjari. Wari asibu ibirakpana D.N. Kuman. Wari asigi mamingna Heloy gi macha. Thaina mamangay matam amada matik magulayba Heloy amalayrami. Heloy asigi mamingsu magulaybi haina kaurami. Heloy asi taibangmi amaga launa laynaduna layminarami. Adugi matung makoy anigi machanupa ama pangjaki. Machanupa asigi mamingna pari khomba haina kaurami. Mahaki maming asi mapabungdagi lauraga thonbani. Mapagi mamingna khomba kaurami. Machanupa asi phanglaba matung Heloy asigi mapuroiba khomba taibang thadoki. Asumna Heloy nupi asina machanupa adubu chaunanaba yokpirakli. Nongmadi Heloy nupi asina aranba ama taurubagi lainingthau soraren yamna saurami. Maram aduna Heloy nupi ase lairamlenda kaukhattuna tera pambi haiba u pambi ado olhanduna lairei pakta thamkirami. Asumna Heloy nupi ado masaga lapnaduna lairamlenda laiki. Asumna chahi khara haukraba matungni pari khombana chahi kun surakpa matamni. Nongma pari khomba makutta nupa in ama paiduna pat tamna lemlei nga phaba laklami. Pat adu hek yobaga in ado puthokduna langba haurami. Adubu lemlei nga yamna phabadi ngamlamdi. Ngaihak nga pharaba matung pharakliba nga khara ado yonduna chenglaiduna numidangi chak numit tadringai thongduna charami. Aduga magi in ado puthokduna atat pakhara yauribado samdana kanna hotnari. Aduga machindasu asumna nungaitana haijari. Aigi in asi mapunsi loiraklaba male. Nungtigi tattaba mafam lairaktre. Ahanba amalaygi khallasu leiba ngamdi. In nangne aibu thadokduna chatkinuko. Mina lamja macha lamja sara hairabasu nungaitaba tawde. Kariguma nahakna loina tattuna sijinnaba yadraba aidi sikibana pharabani. Aduna hayengdi tatpiganuko. Nahakna aigi thawaise yokpiribani. Machinda asi haina pari khomba in ado photchili. Asumna photpa yaba khara photlaba matung pari khombasu nungaina tumki. Mathangi numitni numidangi chak aremba khara ado sahanduna charaba matung in ado paiduna mayumdagi thoklaklami. Thongandagi heklap thorakpaga magi khunja matau amaga thengnarami. Matau aduna pari khombada asumna hairei. Itau pari khomba nga phaba tholaba. Pari khombana nga phaba thoklaklibani. Aidi nongmagi nga phaba lepe yadi. Nga phaba hek lepada aigi chakhau asisu lepe. Itau hegidi ima pabung suna lairibanina nungairamnido natrani itau. Itau nungaibabudi nungai adubu itau aigi apamba amata tauba phangjadi. Aisu itau nunga phabado yamna chatningi nungairamdau mali. Aisu pabungda haibani adubu pabungna ayaba pide. Aina bu hairaba aigi ima pabungse suknya yabide. Itau adubudi wahaningtabagi oiramganida. Ado pare aisu matam thengkrei chalukige itau. Asi hairaga pari khomba pat tamna nga phaba laklami. Asumna pat yorobada magi in adubu langba haurami. In adu chingkhalakpa matamda nga amata yoroktre. Asumna hanjin langlami. Aroibada laibaki chapu musuk muraba ama induda yorokhi. Laibaki chapu ado lokthuk thamlami. Adugi matung pari khomba thawai nungaitana ngaihak lairami. Asumna amuk makhatana in ado langba haurakhi. Adubu nga amata phakhidri. Aroibu oina amuktang hulami. Matam aduda nga macha kharadi yauraklami. Karino nga sigi mawngsidi? Nga yonanaba amata yaudri. Khara sidi yolubasu yaroi. Yama natabanina. Kanadi ay yumda halagi. Asi khalaba matung pari khomba mayumda hankirami. Pari khomba na khangdabagi wani chapu ado laining thauna pari khombada pibiribani. Masuna wana laiba ubada nungaitraduna pibiribani. Sapu adugi manungda sana lupa yauribani. Adubu pari khombadi karisu khanba tawda sapu ado yenglamdana hankibani. Asumna mayum yorubada singphuda yauriba chengmaru khara adubu lawthoraktuna ising khara haplaga pophalami. Adugi matung popthoklaba chengmaru khara ado charami. Aduga nga khara adusu maida lawduna charami. Asumna mabuk thanda pari khombado pothakirami. Mathangi numitni pari khomba ayuk ngana nga phaba laklami. Mahak na nganna laklibase nga mayam phanabani. Asumna pat yoraba matung in langba huraklami. Adubu nga kup khara tamak phaki. Pari khomba oiraroi khanbana yasanglakpa matamda mayum yorokhi. Asumna nga su phadrabada pari khomba yamna waba haibado oirami.
ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯇꯧꯗ ꯉꯥ ꯐꯥꯕ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯀꯨꯞ ꯈꯔꯗꯒꯤ ꯍꯦꯟꯅ ꯐꯥꯕꯗꯤ ꯉꯝꯂꯛꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯄꯥꯔꯤꯈꯣꯝꯕꯗꯣ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯂꯝꯗꯦ꯫ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯗꯣ ꯃꯁꯨꯅ ꯆꯥꯕ ꯊꯛꯄ ꯐꯪꯗꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯄꯣꯊꯥꯔꯤꯕꯗꯣ ꯎꯕꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗ ꯏꯟ ꯑꯃ ꯄꯤꯗꯨꯅ ꯄꯥꯔꯤꯈꯣꯝꯕꯒꯤꯗ ꯊꯥꯔꯛꯈꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯥꯔꯤꯈꯣꯝꯕꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯥꯔꯤꯈꯣꯝꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯁꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯄꯥꯔꯤꯈꯣꯝꯕꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯥꯔꯤꯈꯣꯝꯕꯗ ꯏꯟ ꯑꯗꯣ ꯄꯤꯕꯤꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕ ꯏꯟ ꯑꯗꯣ ꯂꯩꯅꯕ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯍꯥꯛꯀꯤꯗꯃꯛ ꯄꯨꯔꯛꯄ ꯏꯟꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯟ ꯑꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯥꯔꯤꯈꯣꯝꯕꯒꯤ ꯀꯣꯛꯇꯕꯨ ꯅꯥꯟꯊꯕꯤꯔꯝꯒꯦ ꯍꯥꯏꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯥꯔꯤꯈꯣꯝꯕꯗ ꯏꯟ ꯑꯗꯣ ꯄꯤꯔꯕ ꯃꯇꯨꯡ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯄꯟꯊꯕ ꯇꯧꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯁꯨ ꯏꯟ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗꯦ꯫ ꯄꯥꯔꯤꯈꯣꯝꯕꯗꯣ ꯏꯟ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯉꯥ ꯐꯥꯕ ꯆꯠꯅꯤꯡꯂꯛꯂꯦꯗꯣ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯥꯟꯊꯕꯤꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯨ ꯀꯣꯛꯈ꯭ꯔꯕꯅꯤ꯫ ꯄꯥꯔꯤꯈꯣꯝꯕꯗꯣ ꯏꯟ ꯑꯗꯨꯗꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯈꯣꯝꯕ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯊꯛꯂꯕ ꯃꯇꯨꯡ ꯄꯥꯠꯇ ꯂꯥꯛꯇꯨꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯏꯟ ꯑꯗꯣ ꯂꯪꯉꯨꯕ ꯈꯨꯗꯤꯡ ꯉꯥ ꯌꯥꯝꯅ ꯌꯥꯝꯅ ꯌꯥꯎꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯈꯣꯝꯕ ꯁꯦꯜ ꯈꯔ ꯈꯔ ꯄꯥꯏꯕ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯄꯥꯔꯤꯈꯣꯝꯕꯗꯣ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯏꯟ ꯄꯤꯔꯝꯂꯤꯕ ꯅꯨꯄꯤꯗꯣ ꯂꯥꯏꯔꯦꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯟ ꯑꯁꯦ ꯃꯔꯥꯛꯁꯨ ꯄꯥꯛꯏ꯫ ꯄꯨꯕꯗ ꯌꯥꯝꯅ ꯂꯨꯝꯒꯗꯕ ꯏꯟ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯎꯅꯥ ꯋꯥꯅꯥ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯌꯥꯡꯏ꯫ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯏꯟ ꯑꯁꯦ ꯃꯒꯨꯟ ꯌꯥꯝꯅ ꯂꯩ꯫ ꯁꯣꯏꯔꯔꯣꯏ꯫ ꯏꯟ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯕꯗꯒꯤ ꯄꯤꯕꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯟ ꯑꯁꯤꯒꯤ ꯃꯃꯜꯁꯨ ꯂꯧꯈꯤꯗꯦ꯫ ꯑꯩꯒꯤ ꯀꯣꯛꯇ ꯑꯣꯏꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯑꯩꯅꯗꯤ ꯊꯥꯒꯠ ꯋꯥꯍꯩꯒ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗꯅꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯤ ꯍꯣꯟꯕ ꯇꯥꯟꯅꯕꯒꯤ ꯀꯨꯝꯍꯩ ꯑꯃ ꯂꯩꯕꯥꯛꯀꯤ ꯄꯥꯠ ꯂꯩꯕ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯁꯤꯒꯤꯁꯨ ꯀꯨꯝꯍꯩꯒꯤ ꯃꯇꯝ ꯌꯧꯔꯛꯄꯅ ꯂꯥꯟꯃꯤꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯎ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ, ꯍꯟꯗꯛꯀꯤ ꯍꯤ ꯍꯣꯟꯕ ꯇꯥꯟꯅꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯃꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯍꯤ ꯍꯣꯟꯕꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯌꯥꯎꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯃꯛ ꯑꯆꯧꯕ ꯄꯥꯛ ꯆꯥꯎꯔꯕ ꯄꯥꯠ ꯑꯃ ꯐꯪꯅꯅꯕ ꯊꯤꯒꯗꯧꯕꯅꯤ꯫ ꯍꯥꯟꯅꯒꯤ ꯄꯥꯠꯁꯤꯡ ꯑꯗꯨꯗꯤ ꯃꯤꯌꯥꯝ ꯑꯗꯣ ꯆꯤꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯄꯥꯠ ꯑꯃ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯄꯥꯔꯤꯈꯣꯝꯕ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯉꯥ ꯈꯔ ꯐꯥꯔꯝꯃꯤ꯫ ꯉꯥ ꯐꯥꯕ ꯑꯗꯨ ꯋꯥꯕꯗꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕꯒꯤ ꯃꯃꯤꯠ ꯑꯗꯨꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯕꯗ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗꯣ ꯃꯤꯠꯆꯥꯅꯅ ꯎꯔꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕ ꯃꯃꯤꯠ ꯊꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯤꯠꯇꯨ ꯅꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯐꯨꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯌꯦꯡꯂꯒꯦ ꯈꯟꯅ ꯆꯐꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯆꯐꯨꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯂꯨꯕꯗꯗꯤ ꯑꯇꯥꯡꯕ ꯁꯅꯥ ꯑꯃ ꯌꯥꯎꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕ ꯉꯥꯏꯍꯥꯛ ꯉꯛꯆꯥꯅꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ꯫ ꯆꯐꯨ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯅꯒ ꯊꯝꯂꯝꯂꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕꯁꯤꯡꯅꯔꯥ? ꯃꯁꯤꯕꯨ ꯅꯍꯥꯟ ꯑꯩꯒꯤ ꯏꯟꯗ ꯌꯥꯎꯔꯛꯈꯤꯕ ꯆꯐꯨꯗꯨꯅꯤꯗ꯫ ꯈꯣꯏꯌꯨꯝ ꯂꯥꯏꯅ ꯃꯅꯥꯏ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯣ, ꯑꯋꯥꯕ ꯀꯣꯛꯆꯔꯣ ꯄꯤꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯐꯔꯦ, ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ, ꯑꯗꯨꯒ ꯁꯅꯥꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯥꯔꯤꯈꯣꯝꯕꯅ ꯉꯥ ꯍꯦꯛ ꯍꯦꯛ ꯐꯥꯔꯤꯕ ꯄꯥꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯥꯠ ꯑꯗꯣ ꯊꯦꯡꯅꯕ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯗ ꯄꯥꯠ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕు ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅꯁꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯂꯥꯟꯃꯤꯁꯤꯡ, ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯅꯩꯍꯟꯕ ꯌꯥꯗꯦꯀꯣ, ꯇꯔꯨ ꯇꯔꯨꯅ ꯊꯝꯒꯗꯧꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥꯃꯤ ꯑꯃꯇ ꯀꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯄꯥꯠ ꯑꯗꯨꯒ ꯅꯛꯅꯅ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯍꯥꯏꯔꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯎꯁꯤꯠꯇꯗꯨꯅ ꯀꯨꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯥꯔꯤꯈꯣꯝꯕꯗꯣ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯊꯣꯡ ꯄꯥꯟꯗꯕ ꯑꯔꯤꯕ ꯎꯄꯨ ꯑꯗꯨꯗ ꯊꯝꯖꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯈꯣꯝꯕꯗꯣ ꯁꯅꯥ ꯁꯥꯐꯝꯗ ꯁꯅꯥ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯒ ꯁꯦꯜꯒ ꯑꯣꯟꯅꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩ꯫ ꯑꯃꯔꯣꯝꯗꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯄꯥꯠ ꯑꯗꯨꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯄꯥꯠ ꯑꯗꯨꯗ
ꯉꯥ ꯐꯥꯕ ꯌꯥꯔꯣꯏ, ꯃꯇꯝ ꯈꯔꯗꯤ ꯂꯦꯞꯄꯨ, ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯟꯃꯤꯁꯤꯡꯗꯣ ꯀꯣꯅꯨꯡꯗ ꯍꯟꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯥꯔꯤꯈꯣꯝꯕ ꯁꯅꯥ ꯀꯥꯏꯊꯣꯛꯄꯒꯤ ꯁꯦꯜ ꯃꯌꯥꯝꯗꯨꯅ ꯑꯍꯥꯎꯕ ꯀꯌꯥ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯁꯦꯠꯅ ꯆꯥꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡꯗꯣ ꯆꯥꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕ ꯑꯃꯨꯛꯇ ꯑꯗꯨꯝꯅ ꯑꯍꯥꯎꯕ ꯆꯥꯔꯛꯇꯕꯅ ꯄꯦꯟꯅ ꯆꯥꯖꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯈꯣꯝꯕꯅ ꯉꯥ ꯐꯥꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤꯗꯤ ꯊꯥꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯥ ꯐꯥꯒꯗꯧꯔꯤꯕ ꯃꯐꯝ ꯄꯥꯠ ꯑꯗꯨꯗꯤ ꯏꯁꯤꯡ ꯅꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯈꯣꯝꯕ ꯄꯥꯎ ꯑꯗꯣ ꯇꯥꯍꯧꯗꯕ ꯃꯔꯝꯅ ꯑꯗꯨꯃꯛ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯅ ꯂꯥꯛꯂꯤꯕꯁꯤ ꯈꯨꯟꯖꯥ ꯑꯃꯠꯇꯅꯁꯨ ꯎꯔꯝꯗꯦ꯫ ꯎꯔꯝꯂꯕꯗꯤ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯎꯗꯕꯅ ꯄꯥꯎ ꯑꯗꯣ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯉꯥ ꯐꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇ ꯉꯥ ꯀꯌꯥ ꯐꯥꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯠ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯁꯥ ꯌꯥꯎꯅ ꯆꯠꯁꯤ ꯍꯥꯏꯕꯗꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯠ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯉꯥꯃꯤꯗꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯈꯔꯗ ꯏꯁꯤꯡ ꯅꯩꯗꯨꯅ ꯂꯩꯕ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯤꯡꯗ ꯁꯥꯎꯔꯞ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯂꯥꯟꯃꯤꯁꯤꯡ, ꯅꯈꯣꯏꯕꯨ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡ ꯅꯩꯕ ꯌꯥꯔꯣꯏ, ꯉꯥꯃꯤ ꯑꯃꯠꯇ ꯄꯥꯠ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯉꯥ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯅꯈꯣꯏꯕꯨ ꯍꯥꯏꯗ꯭ꯔꯕ꯭ꯔꯣ? ꯌꯦꯡꯉꯨ, ꯄꯥꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯔꯗ ꯏꯁꯤꯡ ꯅꯩꯔꯤꯕꯁꯦ"꯫ ꯂꯥꯟꯃꯤ ꯑꯃꯅ: "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯀꯥꯎꯖꯗꯦ꯫ ꯈꯨꯜ ꯑꯁꯤꯗ ꯅꯠꯇꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟ ꯃꯌꯥꯝꯗꯁꯨ ꯄꯥꯎ ꯄꯤꯖꯔꯝꯕꯅꯤ꯫ ꯐꯔꯦ ꯂꯥꯟꯃꯤ, ꯑꯁꯨꯝꯅ ꯇꯧꯔꯣ, ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ, ꯑꯗꯨꯒꯅꯦ ꯃꯐꯝ ꯑꯁꯤꯗ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯉꯥꯃꯤ ꯄꯨꯝꯕ ꯐꯥꯔꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ꯫ ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯀꯜꯂꯤꯕ ꯃꯉꯛꯇꯣ ꯀꯛꯀꯦ"꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯄꯥꯠ ꯑꯗꯨꯗ ꯂꯥꯟꯃꯤ ꯈꯔ ꯊꯝꯂꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯃꯗꯤ ꯃꯃꯣꯝ ꯊꯣꯏꯕꯤꯕꯨ ꯀꯧꯖꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯃꯗꯤ ꯃꯃꯣꯝ ꯊꯣꯏꯕꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯄꯥꯒꯤ ꯏꯃꯣꯝ, ꯍꯟꯗꯛꯀꯤ ꯍꯤ ꯍꯣꯟꯕꯒꯤ ꯀꯨꯝꯃꯩ ꯑꯁꯦ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥ ꯃꯁꯨꯁꯨ ꯌꯥꯝꯅ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯅꯨꯄꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯏꯃꯣꯝꯅ ꯃꯥꯡ ꯊꯥꯅ ꯂꯦꯞꯇꯨꯅ ꯀꯨꯝꯃꯩ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯀꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯣꯛꯄꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯀꯌꯥꯁꯨ ꯏꯄꯥꯅ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯣꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯪꯅꯤꯡꯗꯨꯅ ꯍꯪꯂꯤꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝꯒꯤꯗꯤ ꯑꯋꯥꯠꯄ ꯊꯣꯏꯗꯣꯛꯅ ꯂꯩꯖꯗ꯭ꯔꯦꯗꯣ, ꯂꯩꯔꯤꯕ ꯈꯔꯁꯤꯅ ꯑꯗꯨꯃꯛ ꯌꯥꯔꯅꯤ, ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯏꯄꯥ ꯅꯤꯡꯊꯧ"꯫ ꯃꯃꯥꯅ: "ꯀꯔꯤꯅꯣ, ꯏꯅꯤꯡꯊꯧꯁꯤꯕꯨ ꯃꯃꯣꯝ ꯈꯛꯇ ꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ, ꯑꯩꯒꯤꯗꯤ ꯍꯪꯕꯤꯗꯦ"꯫ "ꯏꯍꯦ ꯃꯃꯥ, ꯅꯪꯒꯤꯁꯨ ꯍꯪꯒꯗꯧꯔꯤꯕꯅꯤꯅꯦ, ꯅꯪꯒ ꯏꯃꯣꯝꯒ ꯃꯥꯟꯅꯕ ꯌꯥꯔꯤꯕ꯭ꯔꯣ? ꯏꯃꯣꯝꯁꯦ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯡꯊꯧ ꯑꯩꯒꯤ ꯇꯥꯡꯅ ꯐꯪꯖꯕꯤ ꯏꯃꯣꯝꯅꯤ, ꯃꯍꯥꯛꯅ ꯍꯦꯟꯅ ꯂꯨꯗ꯭ꯔꯣ? ꯅꯪ ꯑꯩꯒꯤꯗꯤ ꯏꯃꯣꯝꯁꯤꯅ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ"꯫ ꯃꯃꯥꯅ: "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ, ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ꯭ꯔꯥꯅ ꯍꯥꯏꯍꯟꯅꯤꯡꯉꯤꯕ"꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯈꯣꯝꯕ ꯏꯟ ꯑꯗꯣ ꯄꯥꯏꯗꯨꯅ ꯄꯥꯠꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯅ ꯂꯥꯟꯃꯤ ꯈꯔ ꯄꯥꯠ ꯃꯄꯥꯟꯗ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯕ ꯇꯧꯗ ꯏꯟ ꯑꯗꯣ ꯂꯪꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯔꯤꯈꯣꯝꯕꯅ ꯏꯟ ꯂꯪꯗꯨꯅ ꯉꯥ ꯐꯥꯔꯤꯕꯗꯣ ꯎꯕꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯄꯥꯎ ꯄꯤꯔꯗꯨꯅ ꯄꯥꯔꯤꯈꯣꯝꯕꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯔꯤꯈꯣꯝꯕꯕꯨ ꯐꯥꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯅ ꯃꯥ ꯐꯥꯕꯤꯕꯒꯤ ꯃꯔꯝ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯃꯐꯝꯁꯤꯗ ꯉꯥ ꯐꯥꯕ ꯃꯇꯝ ꯈꯔ ꯂꯦꯞꯄꯨ ꯍꯥꯏꯅ ꯍꯥꯏꯔ ꯐꯥꯎꯕ ꯉꯥ ꯐꯥꯕ ꯂꯥꯛꯄꯒꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯇꯕꯒꯤ ꯐꯥꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯑꯉꯝꯕ, ꯅꯅꯥꯏ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯀꯔꯦꯝꯅꯕ ꯅꯠꯆꯗꯦꯗꯣ, ꯅꯅꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯌꯥꯊꯪ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯅꯅꯥꯏ ꯉꯁꯤꯗꯒꯤ ꯐꯥꯖꯔꯔꯣꯏ, ꯅꯅꯥꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨꯗꯣ ꯑꯉꯝꯕ"꯫ "ꯀꯔꯤ ꯍꯥꯏꯕ? ꯅꯆꯤꯟ ꯑꯗꯨꯗ ꯈꯨꯠꯆꯥꯎ ꯑꯁꯤꯅ ꯊꯥꯖꯤꯜꯂꯨ ꯍꯥꯏꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯜ ꯃꯌꯥꯝꯁꯤꯗ ꯄꯥꯎ ꯄꯤꯔꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯈꯪꯗꯦ ꯍꯥꯏꯕ? ꯑꯣꯏꯗꯕ ꯋꯥ ꯑꯗꯣ ꯍꯥꯏꯒꯅꯨ, ꯀꯥꯟꯅꯗꯦ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯅꯈꯣꯡꯅ ꯊꯣꯡꯅ ꯀꯣꯅꯨꯡꯗ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯅꯈꯣꯡ ꯅꯈꯨꯠꯁꯦ ꯄꯨꯟꯗꯨꯅ ꯄꯨ ꯍꯥꯏꯕ꯭ꯔꯥ"꯫ ꯄꯥꯔꯤꯈꯣꯝꯕꯅ: "ꯑꯉꯝꯕ, ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ, ꯅꯅꯥꯏ ꯄꯥꯎ ꯑꯗꯣ ꯇꯥꯖꯍꯧꯗ꯭ꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯅꯅꯥꯏ ꯉꯥ ꯐꯥꯖꯔꯔꯣꯏ, ꯅꯅꯥꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯑꯉꯝꯕ"꯫ "ꯍꯦꯔꯥ, ꯃꯆꯤꯟꯁꯤ ꯌꯥꯝꯅ ꯉꯥꯡꯉꯤꯅꯦ, ꯑꯩꯈꯣꯏꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯂꯣꯟ ꯐꯥꯎꯅꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯌꯥꯝ, ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯁꯤ, ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯏꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯁꯤ"꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯄꯥꯔꯤꯈꯣꯝꯕꯕꯨ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫
ꯄꯥꯔꯤꯈꯣꯝꯕꯅ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯕꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯌꯧꯔꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯔꯤꯈꯣꯝꯕꯕꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯅꯨꯄꯥ ꯑꯁꯦ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯇꯕ ꯉꯥꯃꯤ ꯃꯤꯁꯛꯇꯨꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯂꯩꯒꯤ ꯈꯪꯅ ꯈꯪꯅ ꯀꯨꯝꯃꯩ ꯇꯧꯒꯗꯧꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟ ꯂꯪꯗꯨꯅ ꯉꯥ ꯐꯥꯔꯤꯕꯅꯤ꯫ ꯃꯍꯥꯛꯅꯅꯤ ꯄꯥꯠꯀꯤ ꯏꯁꯤꯡ ꯅꯩꯔꯤꯕꯁꯤ"꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯅ, "ꯀꯔꯤ ꯍꯥꯏꯕ? ꯀꯨꯝꯃꯩ ꯇꯧꯒꯗꯧꯔꯤꯕ ꯄꯥꯠ ꯑꯗꯣ ꯅꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ? ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯛꯇꯕ? ꯉꯁꯤꯗꯤ ꯅꯪ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯄ ꯇꯥꯔꯦꯗꯣ꯫ ꯀꯅꯥ ꯂꯩ? ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯑꯁꯤ ꯃꯤꯐꯨ ꯁꯪꯗ ꯄꯨꯁꯤꯜꯂꯨ, ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯔꯤꯈꯣꯝꯕꯕꯨ ꯃꯤꯐꯨ ꯁꯪꯗ ꯄꯨꯔꯛꯇꯨꯅ ꯊꯧꯔꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯆꯪꯂꯛꯇꯨꯅ ꯄꯥꯔꯤꯈꯣꯝꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯤꯆꯩ ꯑꯃꯅ ꯀꯟꯕ ꯍꯧꯔꯝꯃꯤ꯫ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ "ꯉꯥꯛꯄꯤꯌꯨ ꯂꯥꯟꯖꯔꯦ" ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅꯗꯤ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯅ ꯆꯩꯅꯥ ꯈꯥꯡꯕꯒꯤ "ꯑꯌꯣ" ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯑꯁꯤꯗ ꯀꯣꯅꯨꯡꯗꯣ ꯄꯨꯝꯅꯤꯡ ꯅꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕꯒꯤ ꯃꯃꯥ ꯇꯦꯔꯥ ꯄꯥꯟꯕꯤ ꯑꯣꯟꯈꯤꯕ ꯍꯦꯂꯣꯏ ꯅꯨꯄꯤꯗꯣ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯔꯛꯇꯨꯅ ꯃꯔꯥ ꯐꯨꯛꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯆꯥꯅ "ꯑꯌꯣ ꯆꯩꯅꯥ ꯈꯥꯡꯅ" ꯂꯥꯎꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯃꯥ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯀꯞꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯗꯣ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯔꯤꯈꯣꯝꯕꯕꯨ ꯐꯨꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯅ, "ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯤ ꯑꯃꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯨꯕꯤꯕꯗꯤ? ꯃꯍꯥꯛꯅ ꯂꯥꯟꯕ ꯑꯣꯏꯔꯕꯁꯨ ꯃꯇꯨꯡꯗꯤ ꯇꯧꯔꯔꯣꯏ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯨꯔꯕꯗ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯨꯄꯥꯁꯦ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ, ꯅꯃꯣꯝ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯍꯥꯛꯅ "ꯑꯌꯣ" ꯍꯥꯏꯅ ꯂꯥꯎꯕ ꯇꯥꯔꯒ ꯅꯃꯣꯝꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯁꯦ ꯄꯣꯠꯊꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯏꯄꯥ ꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧꯅ, "ꯏꯃꯣꯝ, ꯅꯨꯄꯥ ꯑꯁꯤ ꯃꯉꯛ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯌꯥ, ꯃꯆꯥ ꯃꯁꯨ ꯀꯌꯥ ꯌꯥꯎꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯨꯝꯃꯩ ꯑꯗꯨꯒꯤ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯅꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯩꯍꯜꯂꯝꯕꯒꯤ ꯄꯤꯔꯤꯕ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯑꯗꯨꯅꯤ ꯏꯃꯣꯝ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯏꯃꯣꯝꯅ ꯑꯗꯨꯝꯅ ꯄꯣꯊꯥꯗ꯭ꯔꯕꯗꯤ ꯏꯄꯥꯅꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏꯁꯦ ꯀꯟꯕꯤꯔꯒꯦ꯫ ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯃꯤꯁꯤꯡ, ꯅꯨꯄꯥ ꯑꯁꯦ ꯎꯠꯊꯣꯛꯈ꯭ꯔꯣ"꯫ ꯑꯗꯨꯕꯨ ꯄꯥꯔꯤꯈꯣꯝꯕ ꯆꯩꯅꯥ ꯃꯌꯥꯝꯅ ꯍꯦꯟꯈꯤꯕꯅ ꯋꯥꯈꯜ ꯃꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝꯃꯅ "ꯐꯨꯕꯤꯒꯅꯨ, ꯊꯥꯗꯣꯛꯄꯤꯈꯣ" ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯄꯥꯔꯤꯈꯣꯝꯕꯅ ꯇꯥꯖꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯈꯔꯅ ꯄꯥꯔꯤꯈꯣꯝꯕꯕꯨ ꯄꯨꯔꯛꯇꯨꯅ ꯎꯃꯪ ꯑꯃꯗ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯄꯥꯔꯤꯈꯣꯝꯕꯗꯣ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ, ꯃꯔꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯐꯨꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯥꯁꯣꯔ ꯑꯗꯨꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨꯗ ꯂꯪꯊꯣꯛꯂꯝꯂꯒ ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯇꯕꯒꯤ ꯀꯔꯤ ꯊꯣꯛꯂꯦ? ꯎꯃꯪꯁꯤꯗ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯂꯩꯍꯧꯔꯣ꯫ ꯅꯪꯒꯤ ꯈꯨꯜꯇꯝꯅ ꯄꯨꯔꯒ ꯊꯝꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯃꯤꯁꯤꯡꯗꯣ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯔꯤꯈꯣꯝꯕ ꯆꯩꯅꯥ ꯈꯔ ꯐꯔꯗꯨꯅ ꯃꯃꯤꯠ ꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯒꯠꯀꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯥ ꯑꯗꯣ ꯂꯤꯆꯩꯅ ꯁꯥꯊꯤꯅ ꯐꯨꯕꯤꯕ ꯑꯗꯨꯗ ꯎꯟꯁꯥ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯠꯂꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯑꯉꯥꯡꯕ ꯏꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕ ꯍꯧꯒꯠꯄ ꯉꯝꯗ ꯂꯩꯃꯥꯏꯗꯨꯗ ꯍꯤꯞꯅ ꯍꯤꯞꯅ "ꯑꯌꯣ ꯆꯩꯅꯥ" ꯈꯥꯡꯖꯔꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ "ꯏꯃꯥ ꯏꯃꯥ" ꯍꯥꯏꯅ ꯀꯧꯖꯔꯤ꯫ ꯄꯥꯔꯤꯈꯣꯝꯕꯒꯤ ꯃꯤꯠꯂꯨ ꯑꯅꯤ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯅ ꯆꯩꯅꯥ ꯈꯥꯡꯅ ꯀꯞꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯄꯥꯔꯤꯈꯣꯝꯕꯒꯤ ꯃꯃꯥ ꯍꯦꯂꯣꯏ ꯑꯗꯣ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛꯇꯨꯅ ꯈꯥꯡꯕ ꯑꯗꯨꯗ ꯃꯤꯔꯝꯂꯦꯟꯗ ꯍꯧꯔꯤꯕ ꯎꯄꯥꯟ ꯋꯥꯄꯥꯟ ꯄꯨꯝꯕꯁꯨ ꯂꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯈꯤ꯫ ꯄꯥꯔꯤꯈꯣꯝꯕ ꯆꯩꯅꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡ ꯉꯔꯥꯡꯒꯤ ꯅꯨꯡꯁꯤꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯄꯥꯏꯊꯣꯛꯄ, ꯌꯨꯝ ꯇꯦꯛꯄ, ꯎ ꯋꯥ ꯀꯌꯥꯕꯨꯅ ꯃꯔꯥ ꯐꯨꯛꯇꯨꯅ ꯄꯥꯏꯈꯤꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯊꯣꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗꯁꯨ ꯅꯨꯡꯁꯤꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯅꯨꯡꯒꯤ ꯆꯦꯛꯄꯜ ꯈꯔ ꯅꯤꯡꯈꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯔꯩꯄꯥꯛꯇꯅꯤ꯫ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ ꯍꯦꯂꯣꯏ ꯃꯃꯥ ꯑꯗꯣ ꯄꯣꯊꯥꯕ ꯈꯪꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯒꯤ ꯋꯥꯖꯕ ꯑꯗꯨ ꯎꯕꯗ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯃꯃꯣꯝ ꯃꯒꯨꯟ ꯂꯩꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯏꯃꯣꯝ, ꯏꯄꯥꯅ ꯅꯍꯥꯛꯄꯨ ꯇꯦꯔꯥ ꯄꯥꯝꯕꯤ ꯑꯣꯜꯍꯜꯂꯤꯕꯁꯦ ꯅꯍꯥꯛꯁꯨ ꯃꯔꯝ ꯈꯪꯂꯝꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯔꯤꯒꯤꯗꯃꯛ ꯏꯃꯣꯝꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯃꯨꯛ ꯂꯧꯅ ꯂꯩꯅꯒꯦ ꯈꯜꯂꯤꯕ? ꯃꯗꯨ ꯌꯥꯗꯦꯀꯣ꯫ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯅꯍꯥꯛꯅ ꯅꯨꯄꯥ ꯑꯅꯤ ꯂꯣꯜꯂꯕꯗꯤ ꯅꯃꯨ ꯇꯥꯏꯕꯪꯁꯤꯡꯁꯨ ꯅꯍꯥꯛꯀꯤ ꯅꯇꯧ ꯇꯝꯅꯔꯛꯀꯅꯤ꯫ ꯃꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯏꯄꯥꯅ ꯏꯃꯣꯝꯕꯨ ꯋꯥꯔꯛꯆꯕꯅꯤ꯫ ꯏꯄꯥꯅ ꯏꯃꯣꯝꯕꯨ ꯀꯔꯤꯒꯤ ꯋꯥꯍꯟꯅꯤꯡꯒꯅꯤ?
Hꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯆꯤꯟꯗꯒꯤ ꯏꯄꯥꯅ ꯄꯥꯝꯒꯗꯧꯕ ꯏꯄꯥꯒꯤ ꯊꯃꯣꯏꯕꯨ ꯄꯦꯟꯅꯅꯕ ꯋꯥꯍꯩ ꯈꯔ ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯣꯝꯅ ꯏꯄꯥꯒꯤ ꯊꯃꯣꯏꯕꯨ ꯄꯦꯜꯍꯟꯕ ꯃꯤꯀꯨꯞꯁꯤꯗ ꯏꯃꯣꯝꯕꯨ ꯅꯍꯥꯛꯀꯤ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯊꯥꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯄꯥꯔꯤ ꯑꯗꯣ ꯑꯩꯒꯤꯁꯨ ꯏꯁꯨꯅꯤꯗꯣ꯫ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ, ꯑꯔꯣꯟ ꯑꯊꯨꯞ ꯎꯕꯤꯕ, ꯇꯨꯡ ꯃꯥꯡ ꯎꯕꯤꯔꯤꯕ, ꯇꯧꯒꯦ ꯇꯉꯝꯕ ꯂꯩꯌꯥꯝꯒꯤ ꯃꯀꯣꯛ ꯑꯣꯏꯕꯤꯔꯤꯕ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ, ꯅꯃꯣꯝꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯁꯔꯤ ꯋꯥꯁꯛꯆꯔꯤ꯫ ꯅꯃꯣꯝꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯆꯥ ꯏꯄꯨꯔꯣꯏꯕꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯀꯅꯥꯗ ꯑꯔꯥꯟꯕ ꯋꯥꯈꯜ, ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯖꯔꯔꯣꯏ꯫ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤꯗꯤ ꯏꯆꯥ ꯍꯥꯏꯕ ꯃꯍꯥꯛꯀꯤꯗꯃꯛ ꯈꯟꯗꯨꯅ ꯍꯤꯡꯖꯔꯒꯦ꯫ ꯑꯃꯨꯛ ꯍꯟꯅ ꯇꯝꯕ ꯀꯅꯥꯗ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯖꯔꯔꯣꯏ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ꯫ ꯏꯄꯥꯒꯤ ꯏꯃꯣꯝ ꯑꯗꯨꯅꯤꯗꯅ ꯏꯄꯥ ꯄꯦꯜꯂꯦ ꯉꯁꯤꯗꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯈꯣꯏꯒꯤꯗꯤ ꯅꯄꯨꯔꯣꯏꯕ ꯅꯆꯥꯒꯤ ꯈꯜꯂꯒ ꯑꯁꯦꯡꯕ ꯂꯤꯆꯠ ꯑꯗꯨꯃꯛ ꯆꯠꯀꯗꯧꯕꯅꯤꯀꯣ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯏꯄꯥꯅ ꯏꯃꯣꯝꯗ ꯄꯤꯔꯝꯕ ꯆꯩꯔꯥꯛ ꯑꯗꯣ ꯀꯣꯛꯄꯤꯔꯕꯅꯤ꯫ ꯏꯃꯣꯝꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯣ ꯑꯣꯏꯖꯔꯣꯀꯣ, ꯑꯗꯨꯒ ꯏꯁꯨ ꯄꯥꯔꯤꯈꯣꯝꯕꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯇꯝꯖꯔꯨꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯅ ꯃꯃꯣꯝ ꯃꯒꯨꯟ ꯂꯩꯕꯤꯒꯤ ꯃꯔꯥꯟ ꯀꯣꯛꯄꯤꯗꯨꯅ ꯃꯒꯨꯟ ꯂꯩꯕꯤꯗꯣ ꯃꯤꯠꯅ ꯀꯨꯞꯄꯗ ꯄꯥꯔꯤꯈꯣꯝꯕꯒꯤ ꯅꯥꯛꯇ ꯌꯧꯔꯛꯈꯤ꯫ ꯄꯥꯔꯤꯈꯣꯝꯕꯗꯤ ꯑꯗꯨꯃꯛ ꯇꯨꯝꯖꯔꯤ꯫ ꯃꯆꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯒꯨꯟ ꯂꯩꯕꯤꯅ ꯃꯆꯥꯒꯤ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡꯗꯣ ꯃꯈꯨꯠꯅ ꯅꯥꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯄꯥꯡꯒꯜꯁꯨ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯄꯥꯔꯤꯈꯣꯝꯕꯗꯣ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯑꯣꯟꯊꯣꯛꯈꯤ꯫ ꯃꯃꯥ ꯑꯗꯨꯅ ꯄꯥꯔꯤꯈꯣꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯄꯥꯔꯤꯈꯣꯝꯕ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯏꯅ ꯄꯨꯡꯆꯣꯠ ꯆꯣꯠꯈꯤꯕꯁꯨ ꯆꯣꯠꯂꯝꯗ꯭ꯔꯦ, ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯁꯨ ꯁꯦꯒꯥꯏꯔꯝꯗ꯭ꯔꯦ, ꯂꯤꯆꯩꯅ ꯀꯟꯕꯒꯤ ꯎꯟꯁꯥ ꯇꯠꯄ ꯑꯗꯨꯁꯨ ꯇꯠꯂꯝꯗ꯭ꯔꯦ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯉꯛꯅ ꯄꯥꯔꯤꯈꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯍꯥꯛꯄꯨ ꯈꯣꯌꯨꯝ ꯂꯥꯏꯔ? ꯑꯁꯦꯡꯕꯗꯣ ꯇꯥꯛꯄꯤꯌꯨꯒꯕ꯫ ꯑꯩꯒꯤ ꯑꯁꯣꯛꯄ ꯄꯨꯝꯕ ꯀꯣꯛꯍꯟꯕꯤꯔꯤꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯔꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯁꯅꯥ ꯑꯅꯤꯗ ꯄꯤꯒꯤ ꯏꯔꯥꯠ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯒꯤ ꯋꯥꯔꯤ ꯈꯔ ꯄꯥꯔꯤꯈꯣꯝꯕꯗ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯄꯥꯔꯤꯈꯣꯝꯕꯗꯣ ꯃꯪꯒ ꯆꯞ ꯃꯥꯟꯅꯈꯤ, ꯑꯗꯨꯕꯨ ꯃꯃꯥꯅ ꯋꯥꯔꯤ ꯃꯊꯪ ꯃꯊꯪ ꯂꯤꯔꯛꯄꯗꯒꯤ ꯄꯥꯔꯤꯈꯣꯝꯕꯁꯨ ꯊꯥꯖꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯈꯣꯝꯕꯕꯨ ꯃꯤꯀꯨꯞꯇ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯄꯨꯗꯨꯅ ꯃꯐꯝ ꯇꯥꯛꯂꯒ ꯋꯥꯔꯤ ꯂꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯕꯨꯡꯕꯨ ꯂꯩꯔꯣꯟ ꯆꯟꯈꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤꯈꯣꯝꯕ ꯃꯃꯥ ꯃꯁꯛ ꯈꯪꯖꯔꯦ꯫ ꯃꯤꯅ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯅ ꯍꯥꯏꯅꯕꯁꯨ ꯉꯝꯂꯔꯣꯏ ꯈꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯃꯥꯅ ꯄꯥꯔꯤꯈꯣꯝꯕꯗ ꯑꯋꯥꯕ ꯇꯥꯔꯝꯕꯒꯤ ꯋꯥꯔꯤꯁꯨ ꯂꯤꯍꯜꯂꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯁꯨ ꯑꯔꯥꯟꯕ ꯌꯥꯎꯗ ꯃꯃꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯣ ꯇꯥꯕꯗꯒꯤ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯒꯤ ꯄꯥꯔꯤꯈꯣꯝꯕ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯕꯨ ꯃꯈꯣꯏꯅ ꯇꯝꯊꯤꯅ ꯑꯣꯠꯄꯤꯈꯤꯕ, ꯏꯆꯥꯒꯤ ꯋꯥ ꯇꯥꯈꯤꯗꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩ ꯑꯗꯣ, ꯀꯨꯝꯍꯩ ꯇꯧꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯀꯨꯝꯍꯩ ꯑꯗꯣ ꯀꯥꯏꯍꯟꯗꯨꯅ ꯅꯤꯡꯊꯧꯕꯨ ꯏꯀꯥꯏꯕ ꯄꯤꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯥꯁꯨ ꯆꯥꯛ ꯂꯝꯂꯝꯂꯒꯅꯤ꯫ ꯏꯃꯥꯅ ꯏꯆꯥꯒꯤ ꯄꯦꯟꯅꯅꯕ ꯆꯥꯛ ꯊꯣꯡꯂꯨꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯣ ꯆꯥꯛ ꯊꯣꯡꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯅꯤꯅ ꯃꯤꯀꯨꯞꯇ ꯃꯊꯦꯜ ꯁꯨꯅ ꯄꯨꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯤ ꯇꯥꯟꯅꯕꯒꯤ ꯀꯨꯝꯍꯩꯒꯤ ꯅꯨꯃꯤꯠꯇꯣ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ, ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯂꯥꯟꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯍꯤꯗꯥꯅꯕꯒꯤ ꯀꯨꯝꯍꯩ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯕ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯍꯤ ꯀꯌా ꯄꯥꯠꯇꯨꯗ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯆꯝ ꯀꯌꯥꯁꯨ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯅꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯔꯤꯈꯣꯝꯕ ꯑꯃꯁꯨꯡ ꯃꯃꯥ ꯑꯗꯣ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯍꯤ ꯍꯣꯟꯕ ꯃꯌꯥꯝꯗꯣ ꯍꯤ ꯑꯃꯃꯝꯗ ꯀꯥꯈꯠꯅꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯤ ꯍꯣꯟꯅꯕ ꯁꯦꯝ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕ ꯑꯃ ꯆꯪꯂꯛꯇꯨꯅ ꯍꯤ ꯍꯣꯟꯕ ꯍꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯕꯒ ꯍꯤ ꯍꯣꯟꯕ ꯃꯌꯥꯝꯗꯣ ꯄꯥꯡꯒꯜ ꯑꯔꯩꯕ ꯐꯨꯗꯣꯛꯇꯨꯅ ꯍꯤ ꯍꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ hi ꯍꯣꯜꯂꯛꯂꯕ ꯃꯇꯨꯡ hi ꯍꯣꯟꯕ ꯃꯌꯥꯝꯗꯨꯅ ꯄꯥꯠ ꯃꯌꯥꯏ ꯍꯦꯛ ꯌꯧꯔꯛꯄ ꯃꯤꯀꯨꯞꯇ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯄꯨꯝꯕ ꯄꯥꯔꯤꯈꯣꯝꯕꯒꯤ ꯃꯃꯥꯒꯤ ꯃꯍꯩꯅ ꯀꯪꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯀꯪꯂꯛꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯀꯪꯂꯤꯕꯅꯣ ꯍꯥꯏꯅ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯗꯣ ꯄꯨꯝꯂꯪ ꯂꯪꯅꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯔꯥꯞ ꯑꯔꯥꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯂꯥꯛꯈꯤꯕ ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯁꯤꯗꯤ ꯃꯈꯣꯏꯗ ꯎꯁꯤꯠꯇꯕꯅꯤ, ꯀꯔꯦꯝꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯍꯧꯅꯔꯛꯈꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯅ ꯑꯁꯨꯝꯅ ꯊꯤꯅ ꯍꯥꯏꯔꯛꯈꯤ, ꯏꯇꯥꯎ ꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ?
Mitranggi pat asida hi honbagi kumai asibu yengnanaba kauraklibra yengu hi honba mayamse aigi lebaktagi su yauribani makoina aibu karini haina khankini aduk na chinthiba aduk oidaba wa haiba ngasigi numittagi nanga mari tatnarabani chinthiba huranba asi haina atopa lebaki ningthauduna hairami atopa ningthau mayamduna su thina chairamki adugi matung ikui kuidana tilamba miyamdo mayumda hanaki asumna ningthaudo mamai nungkhatpa ngamda angawbagum nonthaduna tuminna leirami ningthaugi matau ubada magi taloi amadi mamomsu haifam khangjaramdi ngaihaki matung ningthaudo magi thang adu satlaga lami singda asumna hairaki lami pumba tabiu phibam asi kanana ohelibano mitrang haiba kanana thokalibano kudak asida khangdoknaba thigadawani matam aduda phamnaiba amana asumna hairaki iningthau nanaina chingnajaba misak ama leijai ha kari haiba phamnaiba chingnaba misak lei haiba adudi hayu nahakna chingnariba misak ado kanana iningthau nanai haijage naha nongma pat asigi ising naikhai haiduna tamthina phubikiba mathwai lawkhidaba misak aduna mitrang tawba kanada sel piduna phibam ase thokhanba soidana oigani iningthauda laman khumbagi mawongni iningthau ningthaudo wa ngangda ngaihak wakhal tawduna leije phamnaiba aduna hairibado mayamnasu thajarami ningthaudo yamna sauna asumna makha taraki madugi lamhenba misaktuna oiramgani pumnamak ase aigi imomna haiba illuba aigi iral mikup aduda nupadugi thawai loramlabadi ngasi aine ikaiba chopa nanglibase nanglamdabasu yai asi hairaga mamom thoibida sauna yengje mamom thoibisu mapagi matau aduda kiduna mamagi phiji paiduna mamai ado lotjai ngaihaki matung lani mayamna pat adugi manakta leiba khul khuding chatuna pari khombabu thiraklami pumnamak asi heloi nupiduna loina khanglungamlami handakti macha pari khombada chaina amata phaudanaba thangna yalabasu thang teknaba tenna kaplabasu ten changdanaba mina phurabasu chaina phaudanaba mahai taurami ngaihaki matung lani mayam laktona pari khombabu phaduna ningthaugi manakta purakhi khudak aduda pari khombagi mamasu pari khombabu thamlamnaba haijai adubu thamlamdri pari khomba ningthauna leiriba pat adu tamna puraklaga ningthauda sinarami adugi matung ningthauna wahang pahong tawduna phuba horami adubu pari khombadi chaina amata phaukhidre ningthau masa oina awabu oiraklami phubada kanadraba aduda thang sattuna mangakta thamlami aduga tubat yanthari matam aduda thang adu oina tekkirami handakti ningthaudo khara khautak jai thang ama amuk sinduna yalami adubu thang adusu teklami ngaihaki matung utuk watupna kanba horaki adubu karisu tawkhidre pari khombasu haujikti khangli mahaki mamana khudingmak ase sinbiribani haibase pari khombado noktuna asumna hairei he ningthau nangumba karisu lektaba ningthau macha amana pari khomba ingonda karibu tawba ngamjagani aina nahaku leibak asigi ningthauni khanna ikai khumnakibani numittuda nakhoina ngamle haibagi matik aibu tamthina phubikibani asengbagisu nakhoina mafamsida kumai pangthokani haibase aidi tasengna khangkhidabani aina khanghaudre tawjararoi haira phauba nakhoina aibu ngakpibagi mahut ikheng tana inam tatpa makhai phubirakibani siraba matam kana leijadraba matamda mahak adugi mateng pangbinaba misak ama lakle haibado aingonda su thokibana nasa nupina aigi thawai kanbikibani haujikti nahakina thakta aina kaidobagi haibado namit pena yangjau asi hairaga mama bu kaujarei mama su machagi manakta laktuna apamba hanglami pari khombana pat asida ningthau amadi manai singsi sidi sihandana pat asida thadabiyu aduga pat ase isingna pikthana lehenbiyu haina haiki mama aduna su machagi penaba taurami kudakta mitrangi thaurina ningthau amadi magi lanmi khudingmak punduna pat aduda thadaraki aduga ising pikthana lehelami matau adu ubada ningthaugi nupina tawbinu haijai adubu pari khombana takidre aroibada mamom thoibina pari khombada kapna hairaki adubu pari khombadi takidre machai bema thoibido thang ama paiduna asumna kapna haijarei ibung sida yengbiu si ubirabra ipa hoi bukan biba ngakpiba ngamloidaba oirabadi macha oibi aina hinglubagi kari kanagani aisu kudak asida thang asina ingak ase lenduna sijaragani asi hairaga thang ado masagi mangakta thamlami matam aduda pari khombana asumna hairaki phare ichan nahakna dumna tawgani hairabadi ibungsu asaw bahallagi
ꯑꯗꯨꯒ ꯅꯪꯗꯤ ꯀꯣꯅꯨꯡꯗ ꯍꯟꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯇꯥꯕꯅꯤ ꯃꯁꯤ ꯅꯍꯥꯛꯄꯨ ꯌꯥꯕ ꯉꯝꯒꯗ꯭ꯔꯥꯅꯦ ꯃꯆꯥ ꯏꯕꯦꯝꯃꯅ ꯉꯝꯒꯅꯤ ꯑꯩ ꯇꯁꯦꯡꯅ ꯉꯝꯒꯅꯤ ꯏꯕꯨꯡ ꯑꯗꯣ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯀꯪꯐꯥꯜꯗ ꯄꯨꯈꯠꯄꯤꯔꯛꯎ ꯏꯁꯤꯡ ꯃꯅꯨꯡꯗ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯄꯥꯔꯤꯈꯣꯝꯕꯅ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯥꯗ ꯌꯦꯡꯖꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯥꯠ ꯑꯗꯣ ꯏꯁꯤꯡ ꯄꯨꯡꯀꯪ ꯀꯪꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯀꯪꯐꯥꯟꯗ ꯄꯨꯈꯠꯂꯛꯈꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯁꯣꯔ ꯐꯨꯟꯕꯅ ꯏꯁꯤꯡ ꯊꯛꯂꯨꯕ ꯃꯌꯥꯝꯗꯣ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯖꯩ ꯅꯤꯡꯊꯧꯅ ꯄꯥꯔꯤꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯃꯆꯥ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯇꯧꯔꯔꯣꯏ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯕꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯃꯥꯡꯖꯩ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯈꯪꯂꯦꯗꯣ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯑꯁꯥꯎꯕꯗꯨꯅ ꯏꯁꯥꯒꯤ ꯏꯈꯣꯡꯗ ꯏꯁꯥꯅ ꯄꯥꯏꯕ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯔꯦ ꯅꯤꯡꯊꯧ ꯑꯩ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯄꯥꯔꯤꯈꯣꯝꯕꯅ ꯏꯅꯤꯡꯊꯧ ꯑꯗꯨꯝꯅ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯔꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥꯏꯁꯨ ꯆꯣꯠꯂꯝꯂꯣꯏ ꯇꯁꯦꯡꯅ ꯑꯩꯁꯨ ꯏꯁꯤꯡ ꯑꯁꯦ ꯅꯩꯍꯟꯒꯦ ꯈꯟꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯑꯩꯅꯕꯨ ꯂꯩꯕꯥꯛꯀꯤ ꯀꯨꯝꯍꯩꯕꯨ ꯊꯨꯒꯥꯏꯒꯗ꯭ꯔꯥꯅꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯈꯤꯗꯕꯅꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯒꯠꯇꯨꯅ ꯋꯥꯌꯦꯟꯕꯤꯔꯝꯂꯕꯗꯤ ꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯅꯒꯨꯟ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯂꯝꯒꯗꯕꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯃꯥꯡꯅꯕꯗꯤ ꯇꯧꯕꯤꯔꯅꯨꯀꯣ ꯐꯔꯦ ꯊꯦꯡꯁꯨ ꯊꯦꯡꯈ꯭ꯔꯦ ꯀꯣꯅꯨꯡꯗ ꯍꯟꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯅꯤꯡꯊꯧꯗꯣ ꯀꯤꯃꯟꯕꯗꯒꯤ ꯃꯇꯨ ꯃꯆꯥꯒ ꯅꯤꯡꯁꯤꯡꯗꯕ ꯃꯈꯩ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯍꯟꯕ ꯍꯧꯅꯔꯛꯂꯤ ꯈꯔ ꯂꯥꯛꯄ ꯍꯧꯕꯒ ꯃꯇꯨ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯦꯡꯖꯔꯛꯏ ꯑꯗꯨꯕꯨ ꯃꯃꯣꯝ ꯊꯣꯏꯕꯤꯗꯤ ꯌꯥꯎꯕ ꯎꯔꯝꯗꯦ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯇꯥꯂꯣꯏꯗ ꯃꯃꯣꯝꯗꯤ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯥꯒꯤ ꯇꯥꯂꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯣ ꯏꯅꯤꯡꯊꯧ ꯏꯃꯣꯝꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒꯤ ꯊꯋꯥꯏꯒ ꯑꯣꯟꯅꯍꯧꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯣꯝꯕꯨ ꯑꯣ ꯐꯠꯇꯕ ꯃꯄꯥ ꯑꯩꯒꯤꯗꯃꯛ ꯑꯋꯥꯕ ꯇꯥꯈ꯭ꯔꯕꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯆꯩ ꯍꯣ ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧꯅ ꯀꯞꯂꯤꯕꯗꯨꯕꯨ ꯏꯃꯣꯝꯗꯣ ꯁꯤꯈꯤꯕ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯊꯧꯅꯥ ꯐꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯍꯧꯔꯦ ꯍꯥꯏꯕ ꯑꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯏꯃꯣꯝꯕꯨ ꯀꯧꯔꯨꯈꯤꯁꯤꯔꯥ ꯏꯃꯣꯝꯗꯣ ꯑꯃꯨꯛ ꯃꯈꯣꯏꯅ ꯑꯣꯠꯄꯤꯒꯗ꯭ꯔꯥ ꯑꯣ ꯌꯥꯔꯦ ꯀꯔꯤꯁꯨ ꯑꯋꯥꯕ ꯊꯣꯛꯑꯣꯏꯌꯦ ꯅꯨꯄꯥꯗꯨꯅ ꯏꯃꯣꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯁꯨ ꯃꯥꯜꯂꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯁꯨ ꯇꯧꯍꯧꯔꯕꯅꯤ ꯏꯃꯣꯝꯗꯣ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯏꯃꯣꯝꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯂꯤꯕꯅꯤ ꯑꯩꯅ ꯈꯪꯏ ꯑꯋꯥꯕ ꯀꯔꯤꯁꯨ ꯇꯥꯔꯣꯏ ꯍꯥꯏꯕ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯣ ꯃꯇꯨꯡ ꯑꯃꯨꯛ ꯌꯦꯡ ꯃꯃꯥꯡ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯛꯈꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯒꯨꯟ ꯂꯩꯕꯤꯅ ꯃꯆꯥ ꯑꯃꯗꯤ ꯃꯃꯧꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯂꯩꯔꯩꯄꯥꯛꯇꯒꯤ ꯂꯧꯗꯨꯅ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯐꯤꯖꯣꯜ ꯊꯣꯟꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯁꯨ ꯈꯪꯂꯤ ꯄꯥꯔꯤꯈꯣꯝꯕꯁꯦ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯑꯁꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯊꯣꯏꯕꯤꯅ ꯄꯥꯔꯤꯈꯣꯝꯕꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯂꯕ ꯃꯇꯨꯡ ꯃꯤꯠꯅ ꯀꯨꯞꯄꯗ ꯄꯥꯔꯤꯈꯣꯝꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯃꯥꯒ ꯇꯧꯔꯒ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯂꯩꯔꯝꯂꯦꯟꯗꯒꯤ ꯈꯣꯌꯨꯝ ꯂꯥꯏ ꯂꯥꯛꯂꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞꯇ ꯃꯃꯣꯝ ꯊꯣꯏꯕꯤꯅꯤ ꯍꯥꯏꯕ ꯈꯪꯖꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯔꯤꯈꯣꯝꯕ ꯑꯃꯁꯤꯅ ꯃꯃꯥꯗꯨꯅꯤ ꯈꯪꯖꯈꯤ ꯑꯁꯨꯝꯅ ꯄꯥꯔꯤꯈꯣꯝꯕꯅ ꯅꯤꯡꯊꯧꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯁꯨ ꯀꯤꯕꯣꯏ ꯉꯛꯄꯣꯏ ꯈꯨꯗꯛꯇ ꯂꯨꯍꯣꯡꯕ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯗꯛꯇ ꯀꯣꯅꯨꯡꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥ ꯑꯗꯣ ꯆꯣꯡꯊꯣꯛꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯇꯧ ꯎꯕꯗ ꯃꯥꯒꯤ ꯇꯥꯂꯣꯏꯅ ꯍꯣ ꯃꯤꯇ꯭ꯔꯪꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯃꯌꯨꯝꯗ ꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯁꯨ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯔꯝꯕ ꯅꯤꯡꯊꯧꯗꯣ ꯑꯁꯥꯎꯕ ꯐꯥꯊꯕꯒꯤ ꯊꯧꯅꯥ ꯑꯃ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯄꯥꯔꯤꯈꯣꯝꯕꯗꯣ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯕ ꯃꯇꯨꯡ ꯃꯃꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ